ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamapu khurumjari. B.A. Manipuri Syllabus ki seirengi saruktagi Arambam Ongbi Memchoubi na iba seireng Nongthang Leima hairiba seireng asi lakchari. Hauzik laubirasi Arambam Ongbi Memchoubi na iba seireng Nongthang Leima. Nanggi thawai na tarabasu tadrabasu, nanggi thawai na yaninglabasu yaningdrabasu, aidi nanggi juk kayagi wahangdugi paukumni. Khalubra ise nangna thabalda tangjabi nongin natraga anganba iyukta phugay na satbi gulab ki laikada pagpaligla. Natte aidi adu amata natte aidi ne Nongthang Leima. Kanglabra Nongthang Leima. Aigi ayakpa ahoba kholauda kinthakigani ningkhaikigani nangna anau-anauba machu taisin-taisinduna thamliba patlaba pumdaba napambom ani tingthokduna lebliba thongna phana anauba itihas amagi thongzinda aigi mitludagi thaktorakpa mairik lising-lisingna chaktekhankini nanggi juk kayagi laikang charaba wakhalgi nambo aigi thiraba saktamsida namit uisinduna khanglingay nangna mapung phawragani malem nauna amuk laisemliba. Matang sida Arambam Ongbi Memchoubi na iba seireng Nongthang Leima loisinjari. Tabiriba singbo Manipuri Audio Book ki maikaidagi tawimal khangbo utjari. Liptana tabiyo tongan-tonganba class singi oiba Manipuri Syllabus ta yaoba wari macha, wareng, seireng, wari lisang na singba hapcharakani. Manipuri Audio Book channel asibu nungsibiduna mayamna like, comment, share amadi subscribe tauba kaubiranganu. Pumnamapu amukana khurumjari.